와우! ꯈꯣꯏ ꯃꯥꯅ ꯇꯨꯡꯉꯣꯟ ꯄꯥꯏꯕ ꯑꯩ
ꯀꯅꯥꯅ ꯁꯤꯅꯤꯡꯒꯦ? ꯏꯁ ꯀꯨꯝꯅꯤꯡꯉꯤꯕ
ꯅꯍꯥꯟ ꯐꯥꯕꯗ ꯖꯥꯝꯕ ꯃꯥꯟꯗꯩ ꯋꯥꯗꯅꯤ ꯄꯨꯊꯤꯗꯨ ꯖꯥꯝꯗꯨꯕꯨ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯒ ꯄꯨꯊꯤ ꯑꯃꯐꯥꯎ ꯂꯩꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯉꯥ ꯐꯥꯕꯗꯤ ꯉꯥꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯌꯦꯟ ꯈꯔꯒ ꯑꯝꯇ ꯂꯩꯍꯧꯗꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯁꯔꯨꯛꯁꯦ ꯌꯥꯝ ꯌꯦꯡꯉꯨꯗꯣ ꯉꯁꯥꯏꯒꯤ ꯖꯥꯝ ꯄꯨꯊꯤꯗꯨ ꯖꯥꯝ ꯐꯥꯏꯗꯣ ꯑꯩꯈꯣꯏ ꯁꯔꯨꯛꯁꯤꯗ ꯉꯥꯏꯍꯧꯔꯕꯅꯦꯕꯀꯣ ꯑꯗꯩ ꯑꯩꯁꯨ ꯄꯨꯊꯤ ꯆꯥꯗꯦꯕ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯆꯥꯔꯣꯏ ꯇꯥꯏꯁꯦꯟꯁꯨ ꯄꯨꯊꯤꯁꯦ ꯆꯥꯗꯕꯅꯤꯗꯣ ꯍꯟꯗꯛꯇꯤ ꯃꯥ ꯈꯤꯇꯪ ꯆꯥꯈꯠꯂꯦ ꯑꯩꯈꯣꯏ ꯄꯥ ꯃꯊꯟꯇꯅꯤ ꯆꯥꯗꯣꯏꯁꯦ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯂꯩꯍꯧꯗꯦꯕ ꯌꯦꯟꯗꯣꯛꯈ꯭ꯔꯒꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯈꯪꯍꯧꯗꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯅ ꯅꯝꯕ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯦꯛ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯁꯤꯟꯈ꯭ꯔꯦ ꯇꯨꯔꯦꯟꯗꯁꯨ ꯆꯠꯊꯣꯛꯎꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯉꯥ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯔꯝꯃꯤ ꯅꯠꯇ꯭ꯔꯥꯀꯣ ꯍꯌꯦꯡ ꯖꯣꯀꯤ ꯍꯣꯏ ꯈꯤꯇꯪ ꯐꯥꯒꯦ ꯃꯉꯥꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯃꯊꯪꯗ ꯊꯦꯡꯅꯔꯁꯤ